Israel gi lost tribe ni haina claim tawzariba Manipur amasung Mizoram da leiba Kuki amasung Mizo tribe ki manung chanba Bnei Menashe community gi Meeoi Lising taruklom Israel Leibak na loksin bada yakre DW na report tawrakiba matung inna India da leiriba Bnei Menashe community gi Meeoi Lising manga ga chanipan kumja Lising ani kuntra faubada Lousillagani Hairi khongtang asi Israel lengak nasu ayaba pikre Hairi Kuki amasung Mizo tribe ki manung chaliba Meeoi sing asi Leibak adugi awang thangbada leiriba Lebanon gi Hezbollah militant group ka muknariba Galilee da khundalaita hangani hariba mafam asida militant group asiga muknaba thokpadagi Meeoi Lising kaya ikui dringaida atopa mafam singda chatkibani hairi amaromda Meeoi Lising amaga chani romsu kumja Lising ani kunga taruk loirakpa matamda Israel da laklagani haina panari hairi Israel enga ki warep asibu maruiba amadi Zionist ni hairaduna Prime Minister Benjamin Netanyahu na thagatpa fongdoki amasung awang thangba Israel gi mapangal kangkhatlagani haiki Bnei Menashe community gi Meeoi sing asibu loksinana ba Leibak adugi mari leinaba ministry na sel thumgi matingsu pigani masigi matakta Hebrew maron khanghanba thabak piba yauna kunai oiba thabak thoram sing pangthoknanaba matingsu pigani hairi thabak asigi damak ahanbagi oina Israel lengakna $1 million Kuntaret dasmit taret kaithoklagani hainasu report asina makatari panbe yabadi Bnei Menashe community asi biblical tribe Menashe ki chada nauda oibaga loinana Israel gi lost tribe ni haijaribani